लाइबक थीबा थौदोक अमदा ngasi ayuk Jiribam district ki Mongbung police outpost da commander oina leiriba Yaripok Tulihal Tawpokpidagi sub inspector MD Sahajahan bu outpost asimakta da mahaki makhada leiba constable amana nongmaina kaptuna hatkibabu yaningdaba phongdokpaga loinana Yaripok Tulihal da miyamgi mifam pangthoktuna JAC semkhre asiba hakchang lawduna ba warep lawkhre ngasi nongthil laikhidraba SIMD Sahajahan gi yumda Yaripok Tulihal gi club organization Maira Paibi amadi miyam punna mifam pangthoktuna mihara sigi mayokta JAC against cold-blooded killing of MD Sahajahan Sub Inspector Manipur Mongbung Police Outpost Jiribam District kauba miyoi 13 na saba JAC ama semkhibani miyamgi mifam loiraba matung JAC gi convener Makak Mayum Faya Safar na haikibada SIMD Sahajahan gi misi asi yamna nungaitaba amasung pendaba thongdok amani Laibaki luraba irang asida red zone da laina duty ningthina tawde haina nganglubagidamak mahaki makhada leiba constable amana masana paiba nongmaina kaptuna SI amabu point blank range da cold blooded ta hatpa haibasi akan mamongda condemn tawi JAC asina local MLA TH Syam Kumar gi khuthangda Chief Minister Nongthombam Birenda memorandum ama pisilagani loinana Chief Minister ka tanaduna misi asigi matangda ningthina wari sanadriba fawba Manipur Police Staff Sub Inspector oina leramliba MD Sahajan gi asiba hakchang lokiroi hainasu JAC na warep lawre haiki Manipur Police Sub Inspector oina leiba MD Sahajan Yaripok Tulihal Tawpokpidagi mahak asi hoji leiba ki leiriba irang asigi yenglaga situation asigi yenglaga Jiribam district ki manung dalaiba Mongbung outpost ta commander oin leiba aduguma sub inspector amani mahak asi ngasi khanghaudana mahaki makhada leiba constable amana duty tawde red zone jaga da leiraga duty fazana tawde fazana leite haibegi ngangobagi chairubagi damak point blank range ta cold blooded ta mahaki constable dugi nongmaina kaptuna ngasi hakibasi koi yam nuthi condemn tawi yam nungaite ba thodokni masiga mari lenana asi koi Yaripok Tulihal gi club organization sing amadi ahalaman sing Maira Paibi sing punna hamin naraga khamnara matung dai koi JAC makak seme JAC against cold blooded killing of MD Sahajahan Sub Inspector Manipur Police Mongbung Police Outpost Jiribam District haiba JAC ma ai sana convener oiraga miyoi 13 na saba JAC makak seme koi ngasi honorable CM da koi kendra sigi MLA TH Syam Kumar Kuthangda memorandum ama bisan jaragani hairiba memorandum asi koi masdai sai koi gi JAC gi charter of demand koi thamjagani haiba charter of demand singa mai lena honorable CM na JAC ga punna phamin aduna wari sanaraga koi khal men tandri phawbadi hairiba ngasi gi thodo asida laikhidraba koi yamba MD Sahajan Sub Inspector Manipur Police ki asi bhaksang asi lawkhiroi haibasima JAC gi maikei di thamjari